War gi update ti aigi atopa channel da phangbi aduna description da link pijari mauda chatlaga subscribe to sinbiyo. Saraba marubhumi marakta mathanta lambi onakiduna natraga kariguma maram amadagi laisin naduna laikrabadi kari oini karamna maudagi hingduna lakani kari chagani marubhumi di ising su phangde urum su leite napi singbu chu haude tingkhang panba pambi kati hawi adubo marubhumi dagi survive tawraga lak parai buwati natte ngasi video mate asidari ki megi koba Australia macha amana Australia ge sathiribu marubhumi tanami koba asidagi mathanta 71 days lambi tayon duna lai khaba matungda amuk mana maudagi karamna survive tawna hingduna lakhibage masi angakpagi warini survival ge impossible pot amapu possible oikibani madugi wari matekni 1971 da Australia gi Victoria haibasida chauki pokki riki angang oiringaidagi mapasiki waramasina sen wabadagi larik tamba tokpataki audagi afang thabak suba hawi for survival electric ki thabak hotel ki boy nga phabagi job or night club ki guard phoba thaw yam kreman suris sen gi tamak afang surami hingdayati 2006 asumna yoraki matam sida West Australia ki Port Hedland haibasida leiba government ki department amada thabak ama thabadagi madugi call letter laki Ricky na masigi chance se at any cost manghan ba pamlamde magi mayum na East Australia gi Cleveland haiba mafam sidani adudagi job asida join tawbagi tamak West Australia da journey tawki mathanta mai car thoina phadabado madu puthok laga Australia da samudra gi nakya ta mi khara hena tai atai di freeland na angambani mainly middle Australia se mi leitaba weather saba marumi leiba mafamni aduga Australia su continent amani miyam da khangnarabani so Ricky Megi magi car aduga thauduna chatkre lambi da potha na yamna nungaina wakhalamaga lambi da leramba bar singda cold drink snacks meal beer ama enjoy tawraga numit nini humni gi lambi ni asumna salingaida lambi da makhoi ahum nong ma thengnaki makhoi ahum dagi car da petrol loi khibandara natraga car du yaram dabandara makhoi problem ta dura leiramle madugi mafam du da only lambi khakni side ta mi thoina taba mafam datte Ricky na makhoi asida nungsibu utlaga makhoi ahum go wari sandarba tungda magi car da makhoi bu hapkat laga nearest petrol pump amda puraga amuk thinbireke khanna lift pi Audagi makhoi ahum se hapchalaga mak car thokre but masigi moment asigi matungda kari oikhi mahak amasi khanglamde maramdi ngasai gi makhoi ahum ado huran ba looters killers oirami makhoi ahum na mabu loot tawkhirami magi car mapimba roll pochei loina pukhiramle aduga maikei jira khangdana paklaba marumida langthok pirami Ricky na meet panglakpo matamda mathanta marumi da leirammi set iba fia dutaga maikai mari lengoi gi lengoi 40 degree centigrade yona saraba numit kokto da thok libra khallaba kadai dano chatkadaba ma hoji karamba lambi te satlaga mi ka thengnaruni adubu tanja sita mana piklingai wanang na hinglakhiba thabak makhal mathel gi surakhiba awaba khanglakhiba ado aduna mangonda tanja sida mateng piki Australia ki marubhumi se Sahara gumna sathibadi nati marakta ising thengni adubu ising khak thaklagadi yabra chaklaman bana senseless oi be yawrak I marakta am senseless su oi mit panglak pangamlakte marubhumi da haubana pising bi tin kang da mit ta bahorki Nomidangi matamda kanagi khonjer mat tadi even marumi gi lin Hancock tin kangi khonjel macha natna uche waya di pai ba phau pai bu di audaki apang phadur cha bhorki lin phangle lin cha hangoi phangle hangoi cha tin kang kharo amata thadrabani ising khawrang laklabada cactus kumba tingkhang pambi theklaga manunggi mayola do angoba do madu thakpa pau yauki aduga chat poraki chatpada ising phangla tanjata ma hakchang gi thokpi urine madu hau thakki aduga marumi gi mafam da nung leibasu yawi nung gi manungda surung leibasu yawi surung da ahing kharasu lekpataki ing bana yamna awaba nangki asumna tapna makong makut pokhairaki hakchang kangtharaki mai mit pixel laki amadi ma ki hakchang se nungsa mangal kathek kremu kre asumna numit kayani wana satlami magi body weight nomo gi hantaraki sam koina hakchang phun kre tha ama hena salakpadagi magi phibam amuk hena sokre amrom the family gi lehoriba mi event magi mama na khalli icha do karino hoji phaw halakte karam tawkraba kadai di satkraba matamda telephone ka mathong naidriba matamni magi job adasu mangkre
timingda join tꯧradrabanina Ricky 71 days marumi aduda mangduna laiki aroibada Ricky bu nongma Berendedu cattle station ko ba farm amada thabak toba Mark Clifford ko ba nupa amana saru polang manba mi ama wangna chatpa uki mana changsilaga hanki ahan bata Ricky gi wa tabada nupa sina thajekide mana Ricky bu mai gari da hapkatuna puraki aduga taptadana hospital de admit to birame tungda Ricky wari ase tarba tungda Mark na haiki mafam ado Australia gi khwaidagi dry oiba mafam ni maruhumi ni hospital da numit taruk ni laiba tungda Ricky release torki Ricky gi weight 60 kg hantakiramle mahak awang bini 105 kg lumba mini adubu only 45 kg mukta mangairamle angak pagi wafam ni madugi condition adudagi hinglakkiba haibase asumna Ricky tungda UAE chatuna construction thabukta suba hoki mana tungda larik ama ithoki amasung tungda haiki life ta ikoina thabak macha ama tawraga nungai ni hingliba masida penthokpam thoki masidigi hena nungai ba ama leite mark na wakiba to mi khudingi laibak to ya ponati